फोंदोखे Engage patient for patient safety haiba team da World Patient Safety Day gi thoram DIPR gi auditorium hall da pangthokre Manipur Legislative Assembly da Marshal Singh Hojik Sijanariba Salai Koget Macha asi oina Parliament ki staff Singh Sijanabada akaiba leiroi haina Atra Sanglen Sana Kolonga Kongdoraki Amasung Impal East District ki Khongman Zone 5 tagi Mingobam Hemachandra Indian Army ki Brigadier oina Phangpin ba Government of Indian ayaba pikri Kurumjari notice Rendu TV na sandup chiba Manipuri Promoting Tabir ki Singh Sujala Majidana Karada Tuhi Anadi Hujib Mayam Dama ko Nabi Pausang Pizari Manipur da so ngasi Union Home Minister of State Nityananda Rai amadi Manipur ki Chief Minister N Biren Anina saruk yaduna Prime Minister Biswakarma hongnabi matung ina Hotel Imphal gi sangai hall da hongdokre launch tawgi thoram aduda India gi Prime Minister na virtual gi khuthangda PM Biswakarma scheme asigi matangda wa ngangladuna tillaba miyam da tahanki ngasi gi thoram aduda saruk yakiba Union Minister of State for Humanitarian Rai na haikibada Prime Minister na Manipur miyam gi khutsa haiba Singh adubu masak muna khangi Manipur da laidiba sinaibi Singh haibadi Biswakarmi Singh asida scheme asina ahanbo oina kanaba kaya fangalagani masigidama khutsa hairaba hairabi Singh na training pibata natana technology kaya amadi market ke support kaya su pigani haina thazaba thamke आज की प्रदर्शनी में स्कीम के विजन को दर्शाया गया है इसमें 3 परिभाषित स्तंभों सम्मान सामर्थ्य समृद्धि को प्रदर्शित किया गया है यह तीनों चीजें सम्मान सामर्थ्य और समृद्धि अपने आप में एक बृहद विशेषताओं को लेकर खुद को इतना समाहित कर रहा है जो विश्वकर्माओं के जीवन में तो बदलाव लाएगा है लेकिन उनकी भावनाओं के अनुरूप और लोगों की आवश्यकता के अनुरूप निश्चित रूप से इसको बहुत गति मिलेगी और जीवन में जो चीजें वस्तुएं चाहिए उसकी सुगमता से उपलब्धता भी हम प्राप्त कर सकेंगे Thoram aduda Chief Minister N Biren hai PM Biswakarma scheme asina maruoina artisan sing craft artisan sing laigekpa sing sana sariba thang sariba sing da hena khudung chamba fangalagani scheme asida lupa crore lising 16 haptuna beneficiary sing da hena khudung chamba fangalagani haiki scheme asi register tawba matam da fee loroi miyam da hena khudung chana ba lekai da hangliba common service center CSC sing da changduna Aadhaar card ki matingna yamna line register tawba yagani haiki amadi Manipur miyam gi maikai degi Prime Minister gi Pok namit asida punsi nung sanga laina ba yaifa pausel PD haiki PM Biswakarma scheme will be fully funded by the Union government with an outlay of rupees 13,000 crore. Ibakaro lising tarabundo ini masih ada crafts atau artisan yang saya kena benefit terus. Masih ada scheme bakal ada desa kampus sih pasal awal. Registration fee ini pun lalu bersungguh. Registration fee lalu through common service center. Ekogi Aadhaar card kari no tahu na bagi lekai da jaga da common service center na mahani ka. Adu da tu entry to go resa ko ya ga da. Ekoi wasi lekai da basa sujar ka hajar sujar mama ki skill talent maya bu namdana semelon ki matumina sawo tamu namdana bapanda puthoni na puthoni namdana tumba hazal da pujal da legamba talent television ina usal sa sindagi moigi focus pinana moigi da future se na bi kudong saba bibi bi da mutta Biswakarma shotu adi loina honorable Prime Minister Modi ji to mayam da mutta sumayam na mapu was imama launch da bi da mutta hanna da tarachile Engaging patient for patient safety haiba theme da World Patient Safety Day gi thoram ngasi State Quality Assurance Unit SSS National Health Mission amadi Directorate of Health Services na sinduna ngasi nitaipat chuthekta laiba Directorate of Information and Public Relation DIPR ke auditorium hall da pangthokre
थौरम अदुदा हेल्थ सर्विसेस की एडिशनल डायरेक्टर डॉक्टर वाई गोपाल कृष्णा, फैमिली वेलफेयर की एडिशनल डायरेक्टर डॉक्टर 𝐁𝐫𝐵 अमदी हेल्थ सर्विसेस की डॉक्टर ओ सनाहनबी याउना चुराचांदपुर मेडिकल कॉलेज अमदी कॉलेज ऑफ नर्सिंग की महाइरोई सिंगसु थौरम अदुदा सरुक याकी थौरम अदुगी मनुंग चन्ना वासक लौबगी थौरम अमसु पांगथोकी लोइनना हदक चाही एसिगी वर्ल्ड पेशेंट सेफ्टी डे की पोस्टर अनिसु फोंगी थौरम अदुगा मरी लेनना डॉक्टर वाई गोपाल कृष्णना हाई पेशेंट अमदी डॉक्टर सिंगी मरक्ता लेनरिबा मरी अमदी हॉस्पिटल सिंगदा लयेंगबा लाक्लिबा अनाबा सिंगी इमुंग मनुंगा अचेतपा मरी थमनबा होनगदबनी मतम लेबा किबिकता डॉक्टर सिंगना अनाबा मियोय सिंगदा थमोय सोंथबा याबा वाफम सिंग सिजनरोइदबनी पेशेंट सिंगबु वाखल नुंगाय हनबना नारंबा लाइना कयादगी ngakthokpa ngami malem se lairiba miyoy खुदिमक नादबा कना अमता लेरमोय लायेंगबा लाक्पा पेशेंट अमबु निंगथिना चेकअप तौदना हिदाक लांगथक हेक्ता पिसिनबा तौरोइदबनी पेशेंट सिंगनसु मसा खरा ngamlaktaba matamda डॉक्टर तानाबगी मखुता फार्मेसी दगी हिदाक लांगथक लेदुना चाबगी थबक यारिबा मखै तौबिगनो हाइकी पेशेंट सेफ्टी सिदा रोल ऑफ अबगी पेशेंट फैमिली अमसुम केयर गिवर्स कोई लोना लेमिनरीबा मा लेमिनर मयाम सिंगी इंपोर्टेंस खंगनबनी सिगी इंपोर्टेंस पेशेंट की सेफ्टी डे से कोई खतरना तना हेल्थ केयर वर्कर खतरना तना कोई प्रजा खुदिमक्ता मसिगी अवेयरनेस मयाम से खंगमिनरकांदा इरर मयाम अमा सिना सोक्तना असिना तौदना नाबा हंजिलबा नत्रगा सिबा याव मयाम सिंजी हंदरकनबनी सिना तबा कोई मेडिकल इरर मयाम सिना सिना यामना सिग्निफिकेंट ओइना वांबा मसी मयाम सिंगदे अवेयरनेस पिरगांदा मसी खंगमिनरकांदा कमाइना मसी हंदबा याबके हाइबदो कोई मयाम खंगमिना सेना तौबनी कोइनादि ए मासी मसा फत्रे अदु सीखरे अदु तौबे अदा तौबे हाइबे वानी मनुंगदा हिडन पोस लेरिनेबा कोइना खंगदनको पार्लियामेंट की स्टाफ सिंह अनौब फिजोलदा मैते की कोगेट मखल अमा सिजनगनी हाइरिबा असिदा मणिपुर लेजिस्लेटिव असेंबली दा मार्शल सिंह ngasi maksu salai कोगेट मचा सिजनरिबा असुमना हाइरिबा कोगेट मखल असि ओइना पार्लियामेंट की स्टाफ सिंह सिजनबदा थोइना अकाइबा लेरोय हाइना उत्तर संगलेन सना कोनों अंगोम निंगथौ अंगोम पोरेतो ना थोकपा चिरोल अमदा पल्ली चिरोल असिना हाइ कोगेट असिगा मरी लेनना मियामदा नुंगनांगबा अमा फावलिबा असिगी मतंगदा उत्तर संगलेन सना कोनों अमदी उमंगलाई कनबा लुप उकल कपुन खनदुना वरेप असि लौख्रे हाइरि वरेप सिंह अदुदी इंडिया गुंबा फुरुप लिसिंग कया की कोगेट मखल लिसिंग कया लेबा असिगी पार्लियामेंट मैते की कोगेट अमबु स्टाफ सिंग फिजोल ओइना खलकपदा नुंगाइबा अमदी चौथोकपा फावी अदुमोइनमक मरी लेनबा पार्लियामेंटरी अफेयर्स मिनिस्ट्री दा कोगेट असि सिजनबदा मैते सिंगी इनाट की सक्तमदा अकाइबा नत्रगा काइब्रा नत्रगा काइदब्रा सिजनगदोरिबा कोगेट अदु करंबनो अमदी मदुगी आयायादा खंगदोकमिनबा चिरोल अमा थादुना खंगलगनी हाइरि लैथौ तिनथौ अमदी लैबाक निंथौना अंगम अथौ सिंगदा मना ओइना पीबा मैते की कोगेट मखल सिंगदा फुरुप नाट की ओइबा मसका अकाइबा थोलकदबा अमता अरानबा मोंगदा सिजनदबा अमदी सलाई कोगेट मचा असि ओइना पार्लियामेंट की स्टाफ सिंग सिजनबा हाइबा वरेप सिंग लौख्रे हाइरि कोगेट मखल सिंग असि की सिजनफम अमसुंग थाक असि येंगलगा सिजनबदा थोइना अकाइबा लैरोय तौबतबु कोगेट की लैरिबा थाक असि येंगदना पंगतौदा तौसिनबगी थवंग अदुबुदी सना कोनुंगना मतम पुनमक्ता अयाबा पिरोय अमदी मदुगी तौफम थोकपा तौगनी हाइना चिरोल असिना पल्ले इम्फाल ईस्ट डिस्ट्रिक्ट की खोमन जोन 5 की कॉलोनल निंगोम्बम हेमचंद्रबु इंडियन आर्मी की ब्रिगेडियर की रैंकता कहनबा गवर्नमेंट ऑफ इंडिया ने अयाबा पीख्रे महाक थारगा हौजिक फावुदा मणिपुर की ब्रिगेडियर की रैंकता काखिबा आर्मी ऑफिसर 3 सुरे अतोपा तरुक अदुदी रिटायर्ड लेफ्टिनेंट जनरल 𝐾 रिटायर्ड लेफ्टिनेंट जनरल एल निश्चिकांत सिंह रिटायर्ड ब्रिगेडियर एल इबोतुंबी सिंह ब्रिगेडियर एस प्रेमजीत सिंह ब्रिगेडियर एन रोमियो सिंह अमदी ब्रिगेडियर के जितेन सिंहानी कोलोनियल निंगोम्बम हेमचंद्र लैखिद्रबा एन इबोचौ सिंह अमदी एन नोगोन सखी की मचानुपानी लाइरिक लैसुगी लमदसु महाक पिकलिंगै मतमदगी नेशनल चिल्ड्रन स्कूल खोमंदगी हौरकलगा मखा ताबदा सैनिक स्कूल इम्फाल तमलकी NIT हमीरपुर दगी इलेक्ट्रिकल इंजीनियर लोइदबा तुंगदा इंडियन मिलिटरी एकेडमी दा जॉइन तौदुना एकेडमी असिदगी टेक्निकल इंजीनियरिंग कैडेट ओइना टेक्निकल सिल्वर मेडल फंकी महाक अहान बोइना इंग कुमजा लिसिंग अमगा चमापन मौद्रानिपान की जून 13 268 इंजीनियर ब्रिगेडियर रेजिमेंट कमीशन तौरकी मसिगी मखा ताबा थबक सिंह ओइना काश्मीर नागालैंड अमदी असम दा काउंटर इंसर्जेंसी ऑपरेशन क्या सरुक याकी मांगना काश्मीर थबक तारिंगै मतमदा महापु थौना फबगिदमक चीफ ऑफ आर्मी स्टाफ कमेंडेशन कार्ड पीतना इकाई खुमनकी महक चही अमा जुपना यूनाइटेड नेशन मिशन की मखादा कोंगो दा थबक सु तौरुरे
Colonel Ningambam Hemachandra Machanupa Amaga Machanupi Amaga Puna Machani Lady. Colonel Hemachandra Brigadier gi Farm Karapada Sainik School Imphal Alumni Association SSIAA na Nungaiba Fongdorak Baga Loinana Tungda Lakpa Thabakayada Mai Papa Oinaba Yaifa Tonirakli. Ngarang numidang uniform set pa kanggo amana khun ngak pamiyoy mga fajen kibegi thawang yaning da ba fongdok laduna khurai telepati lambi matam kaktan thingzen khre Manipur da hau kiba me ahum degi hauduna thokliba irang asida kuki militant singna nongma kangdana nongmai bom kaya kapsinduna landarakpa asida masa kanjana balairiba khun ngak pamiyoy mga ngarang uniform set pa kanggo amana faduna pukiba asi atuba matamda condition amata yauduna thadorakadabani makoi mga thadoraktriba fawba khurai apunba maina paibilup amadi club mangana telepati lambi matam kaktana thingzen bagi khongjang haukhrei lambi thingbagi khongjang aduga mari leinana khurai apunba maina paibigi member Konthauzam Bimolata na hai Manipura nongma kangdana kuki militant singna nongmai bom kapsinduna landarakli jingkhong singya nakna khundari ba maitai singna masa kanjana ba hotna bada awaba kaya mayok nariba khun ngak pamiyoy sing haukre aduna isa manga je athuba matamda thadokri baugi manungsi bau akhoi balla se adum akhoi khurai magegi oina tawjarani adu condition amta yaudana isa manga se lebaki damuktani aduna Manipur kaibe yaroi aduna isa manga athuba matamda thadokpira u haina government gi side tagi haijari All Manipur United Clubs Organization Amukogi meeting Makhada Yukobit Amasung Youth Development Organization Ithinga Kutsam Naduna Sandra ki tourist resort ta hangliba relief camp da nomagi oiba free medical camp ama pangthokre free medical camp aduda Amukogi Secretary General Dr. Norendra Thokchom Assistant Secretary Organization 𝐿𝐻𝐈𝐒𝐻 Chaluang amasung Yukobit ki Finance Secretary Gopen Thokchom na maru oiba mitung sing oina saruk yaki Dr. Norendra Thoksom na hai me ahum dagi hauduna chatharakli ba kanglup ki irang asida amukona masagi district ki oina laidiba unit singda kusamnaduna free medical camp chamagi mathakta tongan tongan ba relief camp singda amasung ana layengi khudong chaba fangdaba Manipur gi mafam singda pangthokre ngasigi health camp adu sinbada achoba thodang laukiba Sana Institute of Medical Sciences amasung CMO Bisnupur busu Dr. Norendra thagatpa fongdoki ngasigi free medical camp aduda miyoi chamaga humpurom da ana layengi amasung hidak langta ki khudong chamba fangangi Ojisi koi tham kale lona rakpa yamsa laina ka kodani edit lebina mi emergency sun mat kamusia ori bakot hospital kitta lamna marmut ne koi hospital lamna de lebele camp chatta dal charam ko baina masi chim chide koi bakot sari government ni side to gana tawbiri toroga so ahi dunia chagi bakot dam side tawdeni jifa mo de koi amola chasi jara pada free medical camp sa kata so koi chatta chagi ki Lakliba English singani ka kunmari ki Lok Sabha election ase ka mari lainana nongmagi oiba EVM amadi BPET ki first level checking FLC workshop ama ngasi Lamphel Patal laiba Chief Electoral Officer ki office conference hall da pangthokre Manipur ki Chief Electoral Officer Pradeep Kumar Jhana Pongdok kibada workshop asi pangthokpagi maru oiba pandamdi FLC asi matau karamna sijanagani haibagi matangda District Election Officer Deputy District Election Officer amadi FLC Supervisor singda khanganduna chap chaba standard operating procedure EBM protocol amadi FLC ga mari leinaba chana kanglon sing adu ningthina ngakna chanabani haidi ngasiga workshop aduda Election Commission of India gi Under Secretary Rakesh Kumar Electronics Corporation of India Limited ECIL gi Technical Manager Nitin Kumar yauna Kamjong Faijol Tengnopal Noni amadi Kakching District yauna District 13 ki District Election Officer single loinana Deputy District Election Officer amasung FLC Supervisor singsu saruk yaki haidi Manipur thokliba kanglup ani ki irang asigi matangda Supreme Court na semkiba committee da yauriba expert ki team amana ngarang Churachandpur jatuna mafam aduna hangliba relief camp singda lanjena kuna lairiba miyoi singa unakre miyoi ani na sabo expert team aduna Dr. Haris Sethi amadi Dr. Padma Deosthali na mafam aduna lairiba internally displaced person singi hakchangi pibam amadi ana layengi matangda wari saki District Administration Churachandpur gi official singsu yaukiba team aduna Hope Baptist School, Blue Star Academy amadi St. Mary School dasu chatuna Fibam Singh Yangsin ki tungda DC office ki mini secretary ta District Health Department ki official singasu wari sanaki ngarang bidang pung tare lom tarak pada sakhang daba singna miyoi ama makhongda nomoina kaplab le haidi soklaba miyoi adudi naurem thong dagi chahi nifu humdoi suraba nongthombam
𝐁𝐫𝐿 ꯁꯨꯃꯨꯔꯖꯤꯠ ꯀꯧꯏ ꯃꯍꯥꯛ ꯉꯔꯥꯡ ꯁꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯒꯦꯠ ꯒꯤ ꯀꯣꯂꯦꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯒꯤ ꯍꯥꯏꯖꯤꯟꯐꯝꯗ ꯀꯥꯞꯂꯝꯕꯅꯤ ꯍꯥꯏꯔꯤ ꯖꯦꯃꯤꯠ ꯃꯣꯏꯔꯥꯡ ꯒꯤ CIC ꯗ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯥꯞꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ Ngarang gi mamang pung kunmari gi manungda security force singna Imphal West, Imphal East, Bisnupur Thawal Kakching amadi Churachandpur gi tongan ba mafam singda thiba humba gi thabak chathabada nongmai ama country met pompi nongmai tara humdoi nongmai maru chamaga kun gunpowder kilogram ani pompi nongmai maru kilogram ahum loinana masana sajaba ka pa yariba bomb sing Churachandpur district ki mafam khara degi fagat khre police control room gi chero lama gi matung ina jiribam degi nongmai gi Nomagi punsida chang daba yadaba polam sing purakpa truck chahungatra ni thoi amadi Dimapur degi lakpa truck chahungatra trukta security ki section tharang piduna Imphal tamna tholakre hairi Central Armed Police Force sing chingphai amadi Lower Koreanta village da thamkre haukiba numit nini asigi manungda security force ki checkpoint chamaga kunsha humdoi thamgat ki amadi kangluk ki irang thokhan bada chenaba mioi sing yaubra haiduna mioi lising aniga jani marfuni thoi ki mathakta wahang pahong chathaki Thawbal District Hospital asi Medical College oina upgrade taunaba Manipur lengak na khanakre pawasina hai Thawbal District ki khangabok basu ground manakta famung chama hena laiba District Hospital asi matamga chunaba khuchu khulai kaya leiduna lengak ki makhada chalaibo hospital amani Ikuidana Churachandpur Medical College CMC ki study team amana Thawbal District Hospital la chatuna yengsinkre team masina Thawbal District Hospital asi Medical College oina onthokpa yabagi khudong chaba sing adu yengsinki panbayai hauzik ki oina Manipur pumbada Medical College ahum lairi makhoi ahum di RIMS Jenims amasung CMC Hospital ni masigi manungda CMC amasung Jenims asi state lenga ki makhada lei amadi RIMS na central government ki makhada chalairi bani Nakalamarom da Assam Rifles ki PRO na thadorok pa chero lamagi matung ina haukiba numit ini sigi manungda akaknaba pawama ki matung ina Assam Rifles Army CAPF amadi Manipur Police ki apunba team amana Churachandpur District ki Kodang village da thiba humba ki thabak chathabada landa sijanaba yaba mawongda paisilamba khuchu khulai kaya fagat pangamkhre thiba humba aduda improvised motor taramari ga single barrel nongmai amaga fangba ngamki nakalamada Thawbal District ki manung chanba Warok Maringda ngarang thiba humba ki thabak chathabadasu Assam Rifle amadi Thawbal Police ki team amana 9mm carbine amaga loinana maru kharaga fangba ngamkhre phagalaba khuchu khulai sing adu manak nakpa mari leinaba police station singda khusin nakre haire Police ki phangba pawma ki matung ina Manipur ki tungan ba mafam singda Central Armed Police Force CAPF thamlakpa ki Makha tarakpo oina ngarang Central Reserve Police Force ki tungan ba plantain ani Chingphai village amadi Koidenta village da thamba hokre hairi Assam Rifles chathaki ba mai pakpa operation amagi manung chana ngarang Mizoram gi tungan ba mafam ani dagi nomai amadi maru sing fagat pangamkre Mizoram gi Aizawl amadi Luangklai dagi makhoina sniper rifle ani AK.22 gi rifle ga loinana kapa yariba nomai maru sing fagat pangamki Fagalaba khuchu khulai sing mari leinaba police station singda khuchinakre haire Tha sigi nipanda palen gi leibak thiraba lanfamda Assam Rifles na kap thorakba nongmai maruna panduna thawaina pontha pikraba salungpham kang thokchaw maning laikai dagi soibam nanau chahi nifugi thawaina mapugi laikolda ingna chikna leirunaba the United Club Organization UCO salungpham gi member singna minute ani tumina leptuna awaba phongdokre haire UCO salungpham thadorok pachiro lamana hai palel da thokiba laibak tiba thodok aduda Assam Rifles na micham miyamda nomai kapsin ba ima ibel singna fuba na jingba tawduna chathakiba ka henba thong adubu UCO salungpham na yamna kana yaningde kari su khangjadaba micham da nomai kapsin duna micham ani hat kiba ima ibel kayabuna asok apan nanghan kiba Assam Rifles singi mathakta Manipur da laibagi maram chadre maram aduna Manipur Assam Rifles sing athubada Manipur dagi lauthokadabani hairi cherolasina makhatana hai laikidaba soibam nanau singha UCO salungpham gi achangma member oibatan natana laibak ki thabak thorong kayada thawai yaujana bamioi amani mahanga leiringai gi matamna salungpham kungangbu hiram kudikmakta chakhatna ba honarambatan natana kungangi isu kayada thawai yauna saruk yaramba misakni
mahanga lekhidaba asida khungangi amade UCO salungfamgi achauba mangzaba ama oheure maki lehuri ba imung manunggi awabadasu saruk yajari hairi Prime Minister Narendra Modi gi ngasi mapok numit ka mari lainana New Delhi da laiba Dr. Ram Manohar Lohia RML Hospital amadi Atal Bihari Vajpayee Institute of Medical Science ta India gi ahan bo oina transgender habadi nupi manbi singi oina outside patient department OPD hanglagani hairiba OPD asiga loinana blood donation camp asi RML Hospital gi Director Dr. 𝐂𝐗 amadi Medical Superintendent anina hangdokani hairiba OPD gi thabak asida Seva Bharti New Delhi gi member kayana transgender singi mateng pangani hairiba OPD sing asi irai numit kuding gi hangani OPD asida tonganba OPD registration tauba koki anaba sing hangdokana layengba plastic surgery unsa gi oiba laina kaya ising mari gi nungai tabasing angang singi anaba amadi atai iga mari lainaba testing tawbagi khudong chaba fanghangadori Hoji aroibada maroiba paw muhana pizare Union Home Minister of State for Home Nityananda Rai amasung Chief Minister N Birena PM Vishwakarma scheme hongdokre scheme asina khut haiba singda kana ba piragani haina phongdokre Engaging patient for patient safety haiba team da World Patient Safety Day gi thoram DIPR gi auditorium hall da pangthokre Manipur Legislative Assembly da Marshal Singh da Hauzik season ariba salai koget masa asi oina parliament ki staff singna season abada akai be lairoi haina Uttara Sanglen sana konungna phongdorakli Amadi Imphal East District ki Common John 5 tigi Ningombam Hemasandra Indian Army ki brigadier oina fampi na ba Government of India na aya ba pikre Ngasigi oina Northeast Window TV na sanuk jaba Manipuri paw matang asil hojari miding tabi da punang upo amuka suhana khurumjari